Hauzik Lairiba BJP ki double engine ki sarkar asi nattaba atopa matik magun leiba sarkar leiramlabadi ngasi thokliba thokaningdaba thokdok asi thoklamdabashu yai haina MPCC ki president K.Meghachandra na phongdokre wafam asi ngasi Congress Bhavan da pangthokiba paumi singa unaba amada phongdokibani mahakna makhata na hai maming tagi double engine sarkar haibaduni Meeshi mina hengatlakpa yung mai thaba hennaba leiba double engine sarkar ga chap manei Union Home Minister Amit Sahana Manipur asi tangdu thaba purakani haibagi thajaba pirambaga madugi ona tainabada nongmagi irang asi henjilakpana miyamda chamamnaba pokalle state force amadi central force anigi marakta coordinate taunadabana wathok asi hena chawthokhalle Union Home Minister na chingdana ama tamdana ama ani thokna nganglibasi karigino haiba wahang hangki Loinana pikraba state asida lengak na ngasi fawa wathok asi loishinba ngamdriba asi loishinbiyu amadi miyamda horen hayen kari thokani haibagi chamamnaba pokhaliba asi kokhanbiyu haiki company mari PBU haidro demand tawduna lae basic already leire aduga basic su leire aduga 4 company PBU haiduna la tang mari degi hoigi Kuldev Singh da Sutosh da even the Chief Minister of Manipur this is a tang mari degi 4 company PBU haiduna la se masi hafta ani muk leir kan da company mum tharaki tang mari degi harak pasina adegi again amuk hafta amuk tondar har kan company ani mai tawduna lakibadagi yumji huji lising da sakibse masina state government ki negligence adagi central government ki leiriba akhoi paramilitary forces Assam Rifle Force mayam che masisi coordination tawdaga masigi sugumba violence ngaktabasina masi ama oire eba adunadi violence right after the visit of Amit Shah hek chakhiba matungdegi di nongmai kapa masingju hengale cross firing hengale Meeshi buju hengale yumai chakbuju hengale aduna masi leiriba akoigi hojiksi sum akoigi periphery area da cross firing mai chakwa yumai chakpase masidagi prajasingi ground reality mayam singi sum tholai bise central ki force na group amada tongabra aduga state ki force na group amada tongaga masi singji henna violence hengalabra haiba wafam jisu lakpagum tawre adunadi aiko India government na masidi control tawge hairabadi masidi khoi hanasu haijaki baduni masidi hafta amada loisinba yaba potni hafta amada loisinba yaba potse hojik se like for example sugru adagi dolai thabi adagi torong lawbi hariba jaga singje central ki force ka state force ka combine targo chal kan taida hekta loisinba yaba potne ceasefire hekta lawbo yai adaya yakta basing do madu fajana action chathar kan da parasing shon da ba yung kai mai than da ba ya ba pot amane